Welcome to Real Voice. United Kingdom ki history da ahan bo oina Indian origin amana Prime Minister oigadabase masigidamak ahan bo oina warm wish bifam thoki Rishi Sunak 42 years faraba asina British singi Prime Minister oiduna UK gi seba tawgadawri. Masi UK gi 200 years ki history da ahan bani hairi 200 years magi wadi khangde. Ahan bada Rishi Sunak ki matang da pareng anitang khang basu kaide. Rishi Sunak 1980 da United Kingdom ki port city Southampton da pokpani. Magi parents 1960 da South Africa da ki UK do honglakibani. Magi wife ki ming Aksat Murthy kawi Indian billionaire NR Narayan Murthy ki masalupini. Sunak ase economics, politics amati philosophy da Oxford University degi tamlakpani. Mahak ase aphawbani 2015 da Conservative Party ki MP oibani 2020 da Chancellor of the Exchequer oiki. 2022 da Boris Johnson ki idea ka magi idea ga khetnarakpana mahak resign tawki mot khetnaba ado leibaki economics ki phibam karamna ohenba yai asitani handak amok makhoi gi Conservative Party gi leadership ki contest ta mahak pu mayamna matik sai matana oiraga di UK gi hauji ki sen thum khara phatri base control taw ngamgani khanaduna British leaders sing ma bu select tawkhre Sunak ki chance lakhi base magi mangda handak ta resign tawki bi Liz Truss ki mong sa da tax cut ama tarubana phibam zarak tabana economic masana thadok sakibani Sunak na haikre ekoi jinglatana economic challenge face oire haujik harigi phibam da lakna ba unity oirasi ekoi gi party asina phajana phana basilasi Rishi Sunak ka Penny Mordaunt ko amaga pham asigi damak challenge tawraki Penny asina House of Commons haisig leader ni adubu Penny gi support ta MP kuntra khakta thoraki adubu Sunak ki oina MP chamyang khilipki United Kingdom da jati manadaba color manadaba dharma manadaba amabu Prime Minister ki luhup uptori base asumnati magi quality adunani Britain ki King's Charles tuna mingthola se piraga GR sinagani great wish to Rishi Sunak. Russia Ukraine ki matang da matik amadanga thamjari. Russia ki administration na Kharsan public sing evacuate tawhalli adumak oiraga su Russia ki army sing di mafam dudal leiraga kapkhai na bagi tamak sem sari haiduna Ukraine official sing na hairi Washington Post na report ama purakli madudi America ki afaw ba democratic lawmaker kuntra na hai Joe Biden na Ukraine chatari ba plan strategy ase tok tuna direct Russia ga wanga ban hena fagani Russia ki manung dana makhoi ki channel amaki talk show tawba adugi host aduna hairure Ukraine gi angang sing isingda namlaga hatkiba natraga mai thadokhi dabani maudagi mabu suspend tawkre Russia na mok haikre Ukraine na handak darti bomb koba ama masagi lamda sijinabagi plan tawri explosive device amani mase amasung maduda radioactive material yawi Ukraine na hai oidaba wafam ni mase Russia na hairibani Ukraine tanatana western countries sing na su hairakre Russia na makhoi gi nuclear khuchu kulai use tawgani haina kihan bagi chance loba natraga use tawbagi lambi amathi bani the Institute of Study of War Washington dagi report thorakli madudi darti bombu Ukraine na masagi laibak tamak sijin nani haina haijilaga Russia na makoi gi nuclear weapon gi thiten piraga western military help Ukraine de saliba do thingnaba amadi NATO mapangal sontha naba lagdarakpani Russia Ukraine gi landi lepalaitara sathri Russia gi site gi Ukraine gi mafom da drone attack plus air strike lepte nong nini sida Kherson area da lan kan bagi wani hojik mak Ukraine da mai amadi ising amadi chab thakpagi problem nangli hairi Site amada Saudi Arab amadi Russia ke marakta nauna relation phagalakli hairisina kaino masida mityeng amatangka Russia Ukraine ki conflict maraksida atopa country kaya su ungkhat na balepte masigi marakta Saudi Arab amadi USA su amani Saudi Arab ta America ki mateng yamna lai khuchu khulai amadi security ki purpose kaya da chahi kaya da ki relation phaduna lairakpa maram na America na khalli situation khuding da makoi ga lepmin nani masigi wakalon sida America na crisis asida oil production hengat na bahai ki bani adubu handak mukti Saudi Arab tanatana OPEC plus na nachungkhidi masida US
US warokibani Chairakshida Iran namakoigi drone Russia da yolaga Ukraine da naihalli haiduna asubuwa amaga thokibana clear message speaki Islamic countries sing Russia ga pun bagi mong amada adubu Saudi Arab na clear haire Ukraine conflict ase Europe ki chawrapa conflict amani tabu conflict asigi maramna aikoi side amagi oina leptura laikani haiba leiti aikoi gi relation di Russia China ga suni pun maksad mina batai tanja sida aikoi gi oil production gi matangda laukiba decision adudi isa gi product ki mamalbu thamna ba honabani Arabian countries sing Ukraine gi mateng pangani iroinana mayam ba punna satmenani haiki Nungaitaba paw amana sumna hai Palestinian taruk sikre amasung kunmathoi amana asok apan nangkre Israel army na makoina occupy tawdul thamlaba West Bank ki area kharada raid tawba maramna masidagi Palestine Security Force amadi armed fighters singa khutsokna ki maudagi asiana amadi asok apan se thokibani Palestine Authority wa matungina siriba mioi taruk adugi manungda amadi armed paidaba misakni amasung siriba sing aduda chahi tanapanta fariba pakhang Yauri. Palestine source na masimuso hai Israel na forcibly occupy tawduna thamlaba Nablus ko city da Israel sniper sing kinduna thambaga loinana drone su use tawi missile macha kapagidama mafam sida yanmak tension ni haujik mak Khara sidagi oibani Palestine amadi Israel asum lepalaitana khut thoknei America da China gi mei khara arrest tawkre punna Chinese kontra humdoidani American government na chingna duna thigat pase maudagi mei ani amadi New York ta phakre US government gi wadi makoina America gi mi singi adhikar amasung independence life amasung law and enforcement da khut thab gi hot naramle hai na maral city makoya do loina Chinese secret agent ngak ta mari leinei sini amasung America gi nung gi oibo phom ka da khut thingjin na ba hot naramle sini America gi Attorney General Merrick B. Garland na hai aikoi gi laibak ta laiba mi singi adhikar sammanai amasung aikoi gi laibak ki akai ba silam laba natraga madu gi akiba lairabati madu ngak pham thokte aroi boina satanic verses ko ba lairik I kibagi tamak Muslim world da nungai tabagi China pi kiba aiba Salman Rushdie bu kharni mang da function amada nupa man attack tauki adubu sihodi yamna critical oina hingauki report amana sumna hairi writer ase attack atugi matungda cure di oire adubu mit na ma okhitre So thanks for watching channel ase news channel dinati but news item khara sale atopa topic pukhat na bahot na jage thagasari